Wizards Top 3 Daily News in Manipuri. Hogak Sao attack ki matungda Hairok te helicopter sizinaduna operation chathakri kuki kulai paibising padraga ing tapama famda aki akang poghanba yaningbe torbung amadi fagak sao ikaida churachanpur romdagi kuki kulai paibising nanongmei amadi bom kaptharakraba matung ngasi Thobal district ke Hairok amadi Tengnoupal district ki manung chanba Hairok mamangda leiba chingda helicopter sizinaduna combing operation chathakri hairi tongan ba source tagi fangba pawgi matung ina ngasi angan ba ayuk tagi hauna Thobal district ki Hairok kuntramathoi suba AR kuntrahumdoi suba AR amadi nifutaruk suba AR gi masing yamlaba security forces singna changsil laktuna Hairok ngarau trail amadi Hairok litangi area singda deploy tawduna lai Hairok part 2 gi ngarau train area da thiba humbagi thabak chatharam ki hai tungda Hairok SDC office mayada security force sing changsil laktuna lairaba matung drone tagatuna chingi akoi bagi pibam sing yenglaba matungda army gi helicopter na security forces sing anirak ahumlak holaktuna Hairok khuman gi ching khong gi lobukta tar matungda gari na amuk army sing adu Hairok mamangi uyol chinglom da pusin ki ba miyam na unaki hai pauche khara dagi phangba thajaba yaba wafamda Hairok tagi Tengnoupal district ki manung chanba ching kakat ki ba yaba lambi sing aru security forces sing koisinduna lairaba matung Hairok mamangi chingi area singda ayuk pung nipan makhairom tabada combing operation chathaba hokibani ngasi ayuk helicopter da puraklaga chingnom da changkiba security forces sing nongtil athengba fawbada thoglak pasu leitri hojik pawgi oina mifa mipun gi chapchaba paw phangmangdri nakalamram ngasi ayuk anganba gi hauna karigumba information amata pidana lal lakpadawna Hairok ki tongan mafam singda masing yamlaba security force sing changsilatuna koisindula laiba amadi thi humbagi thabak chataramba drone thagatpa amadi helicopter paisillatuna Hairok ki labukta helicopter kaduna miyamda aki akang pok hanbagi thawong asi Hairok ki miyamna yaningde haina Hairok apunba club ki advisor M Rameshona makhata na phangdorak International Court of Justice na Myanmar ki genocide ki hearing January 2026 ta chathanaba matam lekre Myanmar da military junta na Rohingya ki community ki mayokta paksanna genocide chathariba sigi matangda mathang chahi lising ani kuntaruk ki January da International Court of Justice na public hearing chathanaba matam lekre UN top court asigi maikai dagi Myanmar na Rohingya Muslim singi mathakta genocide chathai hai rabasu military junta ki maikai dagi di masida yamna kanna yaning daba phongdokli top court asina Myanmar ki genocide asigi mari leinana mathang chahi lising ani kuntaruk ki January 13 tagi kun fawba hearing chathagadawri mamanga manadaba mawangda International Court of Justice ki maikai dagi public hearing asigi manungda numit humni chupna witness singi jaban lawgani Myanmar da military junta na Rohingya ki mathakta chathaba genocide ki thawdok kaya asina maram oiraga laibag adu da lairamba Rohingya lakh 3,992 thangnaba laibag ta lanjenakre witness singi report matung inadi Myanmar da Rohingya sing asi tamthina hatpa rape toba amasung khul tumna mai thab gi thawong kaya chathi hairi English ani tara taret ki mamang dagi hauna Myanmar gi Rohingya kaya military junta gi ot anaina maram oiraga laibag adu thadok tuna chen kibagi thawdok kaya laikhai maru aina Rohingya sing asi yum thangnanba Bangladesh da chen chinduna changjapam lobana ayamani Myanmar ga lonariba Bangladesh ki Cox Bazar da leiriba malem gi kwaidagi chawraba refugee camp asida Rohingya lakh 10 gi mathakta leiri camp asida leiriba refugee ayamba yamna wana leli adubu refugee khara amadi local body board singda atopa leibak singda chatnanaba honabada sikhibe thodok kaya su leiri hairi ED gi rate lupa crore tara rongi maman oigadaba gari amasung property documents sing fagat kre Information Directorate ED na Salai Group of Company ki chairman amasung board of director gi yumda chathakiba rate aduda lupa crore tara rongi value oigadaba gari amasung property document kaya fagale haina NDTV gi report aman hairi report asigi matung inna Enforcement Directorate Imphal Sub Zone na Salai Group of Company ki chairman N Samarjit, Board of Director N Biswajit, N D Panand, E Brojendro amasung D Tikendragi Yumda Thi Humbagi Thabak Chathakibaduda Lupa Crore Tara Rongi Veru Oigadaba luxury car ahum amasung property documents singalona tongan ba documents sing yauna document kaya amagi certificate oiba data sing yawba mobile phone manga amasu fagat pangamki E dina re Chathakibadugi manungda pamdaba tawdok sing toktana ba haiduna
कुंथ्रा सूबा CRPF की पर्सनल सिंह नीति नाक चलहनकी लोइनना अहम सिक्योरिटी की चेक्सिन थौरांग कया लौखटकी ऑपरेशन अदुदा होंडा एलिवेटर अमा टाटा हेरियर अमा अमसुंग मारुति बालेनो अमा यावना पुनः गाड़ी अहुम फागतकी रेट अदुगा मरी लेनना ईदी माइकेदी मरी लेनदिबा मियोइसिंग मथक वाहंग पाहंग चट्टबदा मकोइना हाइदोरकपगी मतुंग इन्ना लेगल अथॉरिटी अमत यावदना सलाई ग्रुप ऑफ कंपनी ना मियाम दगी कांगलोन काइना सेल डिपॉजिट तोरकपदा लौसिन खिबा लई अदुगा सेनफम सिंह अदु मकोइ मसा मसा के अकाउंट दा डिपॉजिट तोहनकी लोइना मकोइना डिपॉजिट तोरकिबा सेनफम सिंह अदुना मसा मसा के लनतुम लेप्सिनबा लोन सिंगदोक सिंजिन तौबा फागत किबा कार सिंह अदु लैबा अमदी मसा मसा के अचिनबा कया सिजिनके हाइनसु फोंदोरकी हाइ ईदी चथकी रेट अदु मणिपुर स्टेट काउंसिल की सब स्टाइल काउंसिल असिगी एक्सटर्नल अफेयर्स एंड डिफेंस मिनिस्टर नारेंबम समरजितना स्टेट की मायोक्ता लाल होबा लोनना यूनियन ऑफ इंडिया दकी मणिपुर असि निंग तमले हाइना लाउथोक्तुना तोंगान तोंगानबा ग्रुप सिंगी मरक्ता यंगथीनबा पोखनबा थावोंग सिंगमरी लेनना तोंगान तोंगानबा IPCC की मखादा इम्फाल वेस्ट डिस्ट्रिक्ट की मनुंग चनबा लंपेल पुलिस स्टेशन दा मणिपुर पुलिस ना रजिस्टर तौकिबा FIR सिंग अदुगा मरी लेनना चटकीबनी हाइली